AR na Sisipur misam ama yosai na kanduna tamthina furakhiba bu ZCA na yaning deba phongdoragli Khuga battalion da leiba kuntragataret shuba Assam Rifles ki Major Jadu Krishnan amadi mahakaloi na rakhiba personnel singna maram taktana Surasanpur gi tangung village da leiba ginnai thuang kauba masagi sahi nifugataruk suraba mioi ama yosai na kanbaga loina na tamthina furakpadagi hospital da leika nakre hairi ba thodog asi thasi gi taruk to thokibani haina Zomi Ships Association ZCA na phongdorok pagaloina na Assam Rifles na sathakiba thawong adubu akan mamongdi yaning da phongdoragli Zomi Ships Association ZCA gi serol amana hai maral leiteba mioi amabu sining sitta puraga thadorkiba thawong adu yamna luzadaba sing saba singa sathakadaba thawongni thawdok adu mioi bagi hakpu khongaw na bani satharakliba thawong aduna Assam Rifles ki Mingsathian bagaloina na makhoi ka henba thawong adu uthokpani maram aduna thawdok adu matang the Ministry of Home Affairs amadi Defense Ministry gi maiki degi akan meeting sang bagaloina na senior officer amadi AR personnel sing adu gi mathakta disciplinary action amadi criminal action lokhat kadabani haina su taw silakli Indian Air Force ki fighter jet ama kaikre ngasi numit yung ba matung pung amaga minute tara ka mga rom tabada Rajasthan ki border village ama oiriba suru da Indian Force ki fighter jet ama kaikre aircraft adu bane village ta lobuk amada kairga tasilaki bani plane kai duna tasiliba mafam adu dagi koi baksang gi saruk sing adu saithok laba tara ga leramba thengnaki hauzik sapsana pilot adu Sire habigi official oina lauthok ti leitri adu bu kairaba plane adu gi manakta biyebagi haksang saruk kaya saithok tuna taramba adu na pilot adu soidana siram lagadi haibagi thajaba leiri tabdok adu gi paw hek phangbaga authority gi maike dagi mafam adu sangsen duna yengsin ki loina na Rescue Operation yauna investigation ki thamuk satari ngasidagi thahum gi mamang April dasu Indian Air Force ki two-seater Jaguar aircraft ama Jamengar aircraft field lagi night mission ama ga mari lena paikhat ki ikan Canada na kai ki thodok adu da pilot amana yamna thira sokpa dagi siki aduga amana soklaba matung da hinghauki masigi mamang March tha dasu Indian Air Force ki fighter ama Haryana gi Panchakula district routine training short amada kai ki February tha dasu Madhya Pradesh gi Sipura da fighter jet twin seater Marius 2000 ama routine training short takai ki adubu lebak phabadagi plane adu kai jingegi mamang da songthaubadagi asi ana yaukide ing 2024 gi November tha da su nik 29 fighter jet ama Uttar Pradesh ki Agra maya da training short ama da technical failure na maram oiraga kai ki adubu pilot adu di plane dagi songthok hobadagi hinghauki Kuki inpin MLA singda dictate tauba asi illegal oi MLA Kimnio Paulinlan amasung lajamang asi AKT gi kangbuni state as the popular government am sembada Kuki Zo MLA sing sarug yabe arwe haina Kuki Zo MLA sing na dictate tawriba asi illegal ni Kuki inpin Thadou Marei te wifi zo na trungna topa zo Kinder tribes sing da makhoi gi apam mong da dictate tawba yarwe haina Thadou inpi Manipur na Thadou rakpa serol amana hairi serol asina makhata na hairi bana Thadou inpi Manipuri se Thadou tribe sing gi mahut siliba civil body amani MLA nemsa kipgen amasung haukelat kipjen ani gi makhada leiriba kangpokpi district ta Kuki inpi Manipuri asi effective oiba body amana te Kuki inpi gi influence asina Zomi MLA sing haibadi bungjanging balte amasung LM khaute zo tribe ki MLA chillun thang amasung mar MLA ngursanglung chanate karimata tawba ngamloi Kuki inpi ki makhada leiriba asi ani Kuki tribe oiriba MLA haukip hangsing MLA Paulinlan haukip amasung MLA lajamang haukip khaktani adubu Thadou miyam asi Manipur gi mafum kodimukta leiribani loinana MDC MLA amasung MP na singba local state amasung national election singda mikhal thengnari bani hojik Manipur separate administration demand tawriba Kuki Zo MLA taragi manungda ahumdi Thadou ST certificate makoi sing aduti namsa kip gen lat paw hokep amasung haukolet kip jenni hairiba MLA sing asinam makoi si Kuki ni haina masak tak papamlabadi ani Kuki tribe ki certificate talaugadabani Thadou schedule tribe ki certificate pairiba MLA sing asina popular government ama sembada saruk yabada mong amata tapan mapibagi haglaite maramdi makoi sing adu Kuki na te Thadou sing ni Kuki inpi Manipuri asi criminal intimidation criminal conspiracy unlawful restraint obstruction of public functionary na sing bagi charge to bayai loina na makhoi na sathaba thabak thong sing aduna public order amasung constitutional governance ta athing bapi ba haibadi citizen charge to bayai Thadou national council amasung Thadou tribe council asi Kuki inpi gi saruk amata oirakte hairi Ahmedabad Air India plane crash tawkhibagi preliminary investigation report thagalakle kai khibagi maram khangdri mamang tha June 19 da Ahmedabad ki international airport ta Air India gi Dreamliner 171 take off tawkhra matung pokhai bidagi punna mioi chaninga humfu sikhiba amadi mioi ama khaktamak hingbagi thawdo adubu thijiliba investigative agency singna Ministry of Civil Aviation Government of India da preliminary investigation ki report pikhala kre haidi
Agency na fangba paugi matung ina pikhalakliba preliminary investigation report aduda hairiba plane asibu karam tauna kai khibano haibadudi chaba khangma ngamdri hairi Air India Dreamliner 171 Ahmedabad ki airport ta take off tawraba matung kai khibagi thawdu asigi thijiliba agency sing adudi Indian Air Force ki technical expert sing amadi AAIB ki official sing Hindustan Aeronautics Limited HAL amasung US National Transportation Safety Board NTSB yauba team asibulu chingliba AIIB gi Director General na sahi tawduna ministry da pikhalakibani hairi investigation team asida Aviation Medicine Specialist Air Traffic Control Officer Singsu Saruyaki hairi panba yabadi Hariba investigating team asina plane kai fam da thijin humjin bagi thabak cha thaba matam da plane asigi black box phangba ngamkiba asina plane asi karam tawna kai khibano haibagi chap chaba khangba ngamdrabasu kai khibagi maram cha da 50 di khangba ngamlagani haina su panari investigation asi da phangkiba black box asi tongan tongan balaibak sing maru oina UK USA France Italy Canada amasung Russia da thaduna black box da yariba recording asi kupna analyze tawna honari haina phongdorakli Amarom da India gi oina di International Flight Service toriba plane sing da yariba black box da yariba data sing asi kupna analyze tawbagi khulai matik chana leitabana kai khiba plane aduda phangkhiba black box sing ado mapal gi leibak sing asi da thaduna data sing analyze tawna hotna khibani haina civil aviation gi official amana phongdorakli Lalhaubada SIM card supply tawramani haiba mioi ama police na fare aina thingkraba lalolup sing da SIM card supply tawramani haiba mioi ama Manipur Police na fare hairi Manipur Police ki paw man hai aina thingkraba pripak pro yauna lalolup sing da SIM card supply tawrambagi damak fagalaba mioi adudi khumanthem brikamjit nifugu humdoi kyam sifai kundongbam laikai Thobal district gani hairi mangondagi Realme 9 Pro Plus mobile handset amaga loinina SIM card chamaga hum fagat pangamle hairi Amarom da police na thadorok pacherol asina hai Lamfel Grass Colony area dagi KCPPWG gi active cadre ama fagat pangamle hairi farba mioi adudi Huining Sungbam George Bush Elias Laloiba Taraganipa Nacho Mayai Mamang Laikai Degini Hairi Nakalamorom da Manipur Police na pripa ki active cadre amasu Bamon Kampu Mayai Laikai Degi fagat pangamle hairi Farba mioi adudi thokchom Wilson Elias BK Kungataruk Bamon Kampu Mayai Laikai Degini hairi Senapati da Chinese Pangolin Safu ama rescue tawkhibaga loinana conservation tawnaba kholau sing laukre Senapati district ki Sadim Malingli village haina khangnaba protected forest area ga thangnaba khul asida leiba Joseph Kaba kauba lomi amana yamna tangna phangba Chinese Pangolin Safu haina khangnaba samakhal ama rescue tawraba matung amu hanna mafam chaba chingi umang amada amu hanna thadokre khunja singna phongdokpagi matung ina Joseph Kafna khul aduda mioi kharana Pangolin asi faraga lanai karbargi sizinaba pau tabadagi hariba rescue operation asi mangna chathaba matamda rescue tawbangam khibani rescue tawraba Pangolin adu mahana Senapati Forest Department da pau piraba matung department asigi official single loinana veterinary doctor Changyen amadi Forest Department ga khusamna duna Pangolin aduda asok apan yawbra haiduna ningthina treatment tawraba matung hariba Pangolin asi chingi mafam chaba umang amada tekta kaidina thadoklamki hairi Thawdo asiga mari lainana Senapati gi Sadim Malingli village ki local volunteer sing forest authority amadi wildlife activity single loinana anauba khongthang oina hojik chingi district singda lamlaki sa uchek amadi mioi bagi marakta thokliba conflict sing asi kohanna bagi dama awareness program chatha ningbagi wafam sing khunja singna phongdorakhi Chinese Pangolin Manis Penta de Dalainla asi malemda khwaidagi traffic tawba samakhal amani hariba samakhal asi dagi mahaki sadong amadi makuna chingba singdagi ornament amadi atai hidak langthaki potlam sing puthokpa maramna hariba samakhal asi yamna toina traffic tawbagi paw sing miyamna khangle maram asi na hariba samakhal asi Manipurda yamna marang kaina leiram pa samakhal amani aduba hojikti samakhal asigi masing hantarakpagum tawre haina forest department ke official singna phongdorakhi Mausagi fibam da hanjilakna bagi solution soidna laklagani RSS Union government na mitay amasung Kuki mari lainaba stakeholders singa Delhi da tongan unaduna laukalakliba khongthang asi athuba matamda Manipur da thokliba conflict asi loisina bagi lambi ama soidana laklagani haina Rashtriya Swayamsevak RSS na phongdorakli RSS ki publicity in charge Sunil Ambedkar na phongdorakpada Manipur da mitay amasung Kuki anigi marakta muknabagi thawdo hek thorakpadagi
Sangha asina community aniga wari sananaba tharang lokhatuna lakhi mamang chahiga yengnarubada hojikti Manipurda mahosagi fibamda tapna hanjilakpa hore union government na sufurub anigi mari leinaba sing Delhi da tongan unaduna wari sanabagi thabak chathariba asimakna Manipurda mahosagi fibamda hanjilaknabagi lambi ama athuba matamda phangba ngamlagani haina su phongdorakli haukiba irai numitagi nongmaiji numit fawa pangthokiba RSS ki pranta pracharak baithak ki matung ngarang nithokaba numita pangthokpa paugi mifam amada Sunil Ambedkar na mathaki wafam asi phongdokhibani mahang hai RSS ki chief Mohan Bhagawat Friyauna Sangkhagi mifam aduda Manipurda leiba Sangkhagi mihut singna Manipurda oiriba fivamgi matangda puthoktuna yamna kupna khanaki tongan mafam singdagi lakwa Sangkhagi mihut singna Manipurda mahosagi punsida hanjilaknaba sangha asina honariba Thabak thoram sing khanabaga loinana Meeoi amasung Kuki anigi marakta Sangkhagi maikaidagi makhoi luchingba singa tongan unaduna santi purakna balauduna lakhiba thodang singi matangda yamna kupna khanaki haina su Sunil Ambedkar na phongdokhi kol degi lokocharake lengak asina bukaribu tawrakadagi haina hangumsi Manipurgi miyam na ngasigi PR lengak amadi hanagi lengak ta penadribasi thoklibi irang asi loishin mangamdabagi mathakta lamdam asigi lambi kaya sembiduna chatpa nungai handriba amadi pochagi mamal hengal han basi shuni housing Manipurgi mafam khudingma ki lambi si afaba kongkut leitaba chatpa nungai ba pangaw yaudre akhanaba lambi kharata ngaire lambi semnanaba employee staff yamna leiba achoba department leijaraga su mathau ningthina tawduna phabang lambi ngakta oihandriba karigino aduga department asida thabak suba contractor singi mayumakai amadi maral mathumdana ahongba thuna purakliba sina kadomdagi lakpa senfam dagino haibasi miyamna hainariba wafamni lambi fatabagi changasi intervillage road singdagi national highway gi lambi pumna makfatabana yambata natana state of sigi konung Imphal city gi leira khulak ki lambi ayamba fatte Masidagi handoktuna tourist singna lakpada chithadana yengfam oriba khwairaman kaithel gi ima kaithel leiriba pauna kaithel gi lambisu chalhaidaba lambi oiba khak natana yenghaidraba lambi oire khwaidagi ikai khumnariba governor fawbagi maming tholaba governor road su fatabaga loinana governor road ka pauna road ka faunaba lambi macha singi fibam su onthokpa fibam da leiba ngakta oire Miyamgi khongna chatfam oriba footpath singsu semkhibadagi hanna yengbidabana onthokpa fibam haibadu oire asigumba afaba lambi oigadaba lambi sing fawba semduna miyamda nungai hanbaga loinana miramdagi koiba lakpa singi mamangda lamdam sigi mai oriba mafam sing fawba taru tanana thamba ngamdabasi Lengaki wakhalda khanjilludabagi ra natraga selthumgi awaba leibanara haibasi miyamna hangnaba oire Lengak nabu tauge khallagadi karisu aruba awaba oigadaba natte maduna ngasi fawba fibam asida asumak lehelibasi miyamgi nungai yaifanaba khandabra haibasi hangnabaga loinana lenga asida asawba penadaba phongdoknaraktuna lambi fawba semjenduna miyamu nungai hanba ngamdaba amadi thoglibe irang asibu loisinba ngamdana thamliba lenga asinabu miyamgi nungai yaifanaba leibaki chawkhat tharangi damak karibu tarokadagi hainari amarom da pochagi mamalsu leptana asum hengalakpa chana thaknaba amadi nongmoda sijinnadaba yadaba pochai pumnamaki mamalsu akangna balenga ki oiba lepthoktuna yolhanba ngamdre pumnama asina lenga asina bumyamgi dama karibu tarokadagi hainari basi haihangumsi editorial column dagi lokocharake hu taret khare hingna sibugum labasing terrorist haiba wahaisi wan thok ase India gi ngasigi BJP na luchingba India lenga na karamba mongda halliba wahan thok no haiba wahang asi Manipur gi yelhongmi furup kanglup singna chahi ani hena hangna duna leiri aduga Indian constitution na yadaba thabak thawong kayamu Kuki singna lepa leitana chatharabasu kaw thabugum thadun thamlibagi maramna karigino haiba wahang asi su chahi ani hena lamdam asigi miyam maru oina yellow furup singna maikai kayadagi hangna duna leiri asiguma yamna peningai oidriba thawong sing asi ngasigi state asida mihut oina BJP gi MLA oiriba sing asida Manipur gi yellow furup sing asigi miyamna makhoi asi hingna sirabagumna khanaraglibagi achoba maramdi masagi maramdam asigi miyamna thengnariba awachai theng asiga mari leinana terrorist ki thawong kayamu Kuki narco terrorist singna Meeoi singna chatharabasu India gi BJP na luchingba lenga ki hauji Union Home Minister oiriba Amit Sahana Manipur gi irang asida terrorist ki thawong chathaba leite haibada kariguma wafam amata phongdokpa ngamdabagi mathakta Kuki gi BJP gi MLA taret na Indian constitution gi mayokta thabak tawbaga chap manaba mawongda ngasi fawba leirabasu wafam machet ama fawba phongdoktaba ngambagi mawong asina maram oiraga ngasi gi Manipur gi BJP gi MLA singbu hingna sirabani haina state asigi yellow furup ki miyamna khanari Nakal amaramdana Manipurda tongan ba political party sing maru oina national party sing na makhoi gi party na hena fai haina state asida huina
ꯌꯦꯟꯅ ꯈꯣꯡꯕ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯕꯗꯧꯅ ꯉꯥꯡꯂꯤꯕ ꯂꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯨ ꯇꯔꯦꯠ ꯈꯥꯔꯦ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯉꯥꯡꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕꯒ ꯂꯣꯏꯅꯅ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯈꯟꯅꯔꯛꯄ ꯀꯨꯏꯔꯛꯄꯗꯒꯤꯅꯤ꯫ ꯉꯁꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯊꯪꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯀꯨꯝꯖꯥ 2027ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯃꯥꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯗ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕꯗꯒꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯔꯒ ꯑꯆꯨꯝꯕ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ MLAꯒꯤ ꯐꯝꯗꯒꯤ ꯇꯣꯛꯆꯔꯦ ꯍꯥꯏꯕꯒꯤ ꯔꯦꯖꯤꯒꯅꯦꯁꯟꯒꯤ ꯆꯦꯔꯣꯜ ꯄꯤꯕ ꯉꯝꯗꯕ ꯃꯁꯥꯕꯨ ꯃꯁꯥꯅ ꯑꯐꯕꯅꯤ ꯍꯥꯏꯖꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯟꯅꯔꯛꯄꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯔꯨꯑꯣꯏꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ MLAꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯔꯝꯒꯝꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ MLA ꯑꯣꯏꯕꯗꯒꯤ ꯇꯣꯛꯆꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯤꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄꯤꯕꯒꯤ ꯃꯇꯝ ꯊꯦꯡꯃꯟꯈ꯭ꯔꯦ ꯈꯪꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯏꯁꯥꯅ ꯏꯁꯥꯃꯛ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯈꯪꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯔꯝ ꯀꯌꯥꯁꯤ ꯂꯩꯕꯅ ꯃꯊꯪꯒꯤ ꯀꯨꯝꯖꯥ 2027ꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯑꯁꯦꯡꯕ ꯃꯤꯔꯦꯞꯇ ꯁꯧꯒꯠꯃꯤꯟꯅꯁꯤ꯫